Welcome to Times of Manipur. This is Haripriya Chongrang giving you news in. Hana na fanglamba kangla food ki product singi mathakta anuba product sing haibadi milky balls asomya mixture amadi alu bhujia na chingba sing asi hauzik iramdam gi kaithel da fangle kangla gi anawa product sing asi mayam su amungtang mahau yingbi kangla अखोई की पामजब लंबीदा नियम चुमना चलबदी खुनाय असे नोंम नत्रगा नोंमदी सौखटप खुनाय म सोयदन ओइगन Radiant Group na inkhalaklibba nupi singni haithoi singthoiraba lawsing amadi lamchak sing puthoknabagi tanjaki थोरम असे होकप सबोइना लाकदोरिबो अक्टोबर की तंग तरादा कर्टेन राइजर इम्फाल होटल द तंग सरे कर्टेन राइजर निमित असिदा contestant sing kana no habdu masakhamon ngodoribani event asigi grand finale laklebo october tang chaw doida hotel imphal ase soin pakok sarani nimit asida mayam soidana lengkotro US pizza and fried chicken at Sangay Pro for us. Ahanbada ngasigi maruiba pausing pizari Humdra Suba Territorial Army Day Palan Thoram Pangthokre Territorial Army na lamdamasida achoba thodang lori haina Chief Minister N Birena haikre Mahiroi Bebisna mihat January-ba mioi sing lengak na hagthengnana amasung nakoinana kangkhatuna thamnana ba hotnare haina MLA KI Zoy Kishanna lengak tamaral sikre Amadi lenga ki sinmi singna mathau ningthina taunanaba amadi senza thumja thingnanaba thaurang kaya local haina Chief Secretary Suresh Babu na Tom TV ka khanana unaba amada phongdokre Kurumzari Times of Manipur gi numidang pau miyeng tabi ba punamakpu ARUNBALA taramna oksari ngasigi maruiba pausing miyamda sandokna pizari state asigi mahausa gi fibam hanjinba amadi santi lehenbada Territorial Army nasu achoba thodang ama lobasi yamna thagatningai ni masina saukhat thorang paikhatpada achoba mateng oiri haina Chief Minister N Birena phongdokre wafam asing asi ahanba Manipur Rifle gi banquet hall da pangthokpa Humdra Suba Territorial Army Day gi palan thoramda phongdokhibani Manipur sarkar na sinduna pangthokiba thoram aduda Deputy Chief Minister Y Joy Kumar Su Thauromapu Oina Sarugyaki Chief Minister N Birena Makha Taraduna Citizen Army Haraga Khangnaba Territorial Army gi chamaga humphumanga suba Infantry Battalion asi Manipur gi haukiba naha oireba ngaktana semkiba Territorial Army gi unit amani unit asina laibak asi semgatpa yauna laibak asigi santi ngaknana ba honabada achoba thodang lauke ngasidi laibak asigi mafam kayada Territorial Army na achoba thodang lauri sahi khara asida state asida ing tappa laibak ama oirakpadagi ngasidi numidang athengwa fawba lalon itiki thabak sing taunari North East ki oina micro Industries Unit registered tobagi sangdagi state asigi oina micro industry unit leasing tarahundoi henba register toropasi achoba kudam amani state asigi miyamgi punsi ingna sikna laibada state force amadi laiba paramilitary force sing Territorial Army singna loba thodang sing asi thagatningai ni haiki Our people are our youth are so energetic, so innovative, and they want to do something. But earlier we were not giving them the space to work. We were never giving them to space to explore their ideas. So it is all because of our all efforts, and I thank all of you and the people of the state. I also assure you that the state government will extend all support to ensure that the security environment in the state continues to improve so that development momentum, as I mentioned just right now, in the state is maintained.
Thauram Deputy Chief Minister Y Joy Kumarna Kumja Lising Amaga Nimpuga Mapangi October Mapanda Hodokiba Territorial Army na State Asigi Yauna Laivak Asigi Yaifanaba Tabakaya Toba Unit Amani Matamamada Iran Kaya Leramba State Asida Territorial Army na Lokiba Todang Ekoina Kaufam Tokte Miyamga Punat Tina Tona Duna Yamna Nushisanaba Lainaba Honabada Achoba Todang Loke Matamamada Indo Senagi Landform Aduda Territorial Army na Utkiba Thona Aikoina Kaufam Tokte Ngasi Humdra Suba Palan Thoram Asina Aikoina Ikai Kumnaba Utpa Habisi Yam Namaru Oi Haiki. When you come to Northeast, it's a place like Manipur. Here, the personals look different from the local populace, and that they are not able to talk, most of them, and so many things, problems are there because of that. It is very, very difficult for the personals of the army, CRPF and the BSF to merge or to be able to come to terms with the local population. This is where I think the importance of territorial army is to be noted and to be appreciated. Sri Sri Bal Mukunda Dev Government Music College ki artist singna Saiho Isai Saktuna Hogdokiba Palan Thoram Aduda KFNPD Minister K Syam, Education Minister TS Radishyam, Deputy Speaker K Ravindro, MLA Singh, IGR South Yankhai Tare Suba, Mountain Division Chamaga Humfumanga Suba Infantry Battalion, Chief Secretary DGP Civil Amadi Police K Makok Thong officials saying Army Paramilitary Force Army saying Amadi Territorial Army ke personnel saying Amadi Makoi gi imung manung sing su sarugyake. Mahiroi Bebisna Mihata Chennai Haina Chingnariba Hozik Police na Faduna Laiba Landhoni Amadi Mahaki Imung Manungi Mio Singh Zelda Laibagi Mahuta Janimsta Thamlibasi Kari the Yumpam Orega Thambano Haina Thangmaiban Kendrugi MLA K Zoe Kishana Fongdokre Wafama Singasi Kwatong the Laiba MLA Yumda Pangtokpa Paugi Mipamamada Fongdokibani MLA K Zoe Kishana Makha Taraduna Mahiroi Bebisna Misi Asigi Matangda Zesina Akanba Kongjang Kaya Sangsinduna Lakli Hoziksu Akanba Kongjang Kaya Sangsin Kikadori, Misi Asigi Matangda, CBI da Sina Naba, Tigat Naba, Hansi Harabasu, Kiduna Lare, Misi Asigi Matangda, Singnai Hariba Faduna Laiba, Landhoni, Amadi Mahaki, Imung, Manungi Miu Singh, Zelda, Tambagi Mahuta, Janimsta Tamli, Togdokadu, Toktingai Mamang the Su, Faduna Laiba, Landhoni, Amadi Mahaki, Imung, Manungi Miu Singh, Doctor the Sek Tokiba, Lion Kiba, Lairabra, Ngasi Fauba, Zelda, Laibagi Mahuta, Janimsta, Tamduna, Lairibasi, Karamba, Doctor Na Yengsin Bage, Mari Lainaba, Doctor Singna, Kari Karamba, Lainano Havasu, Ningtina Kangande, Kayayam Luba Lainano Havasu, Miam the Kangan Basu, Laite, Karigumba Court, Namakoi Asi, Belda, Tado Kiba Tarabasu, Makatana Hospital, Adumak Lagadra Havasi, Achobo Wahang Ama Oiri, Pali Balenga Asina, Mihatpani Haina Chingnuriba, Musing Asi, Haktengana, Amadi Nakoinana, Sogatli Havasi, Mayek Sang Natakle Haina Haiki. Dr. Kumbi over, Taurueva, I challenge the origin. Mamang the Sum, Hospital, and by history, Tenate, Aduka, Asukuivase, Hospital, Adum Layu, Hospital. Kari Pium the lady, Karam Guba Lainano, Masiadum Ikankanara Pomne. Aduna di Lenga Asina, Mihat Pasiga Marile never say, Kankana Bohone, Asing Putona Bohona de, CBI the Sina with the Lenga Asina, Ki I say, Masita Sing the Sanko from me. Zazman di Manipuleva Miana Tobi. Masi you never upon never. Who's had the jing young view, Kari Pium Lake. Doctor Rapona Lao to be over. Mana lari bana si lainani masi hospital da at least thawum pota da yada lainani magi mamangi anawe history si laine in case high court na thado gasu masi another man si lege dam nen hai se adui da koi thajake hosi loi kang kang na bo pa ne masi ne iseng sang na ta e mi hat pani hana chimnari be mioi ai mi hat pa khang di bana si na mi hat pani da hai roi mi hat pa atra mi hat pani chimnari be mioi sing si o mena direct natraga indirectly support to we have say because you lady films the kang Lainga Kasigi Tongan ba Loisang Singda Tabak Toriba Sinmi Singna Matam Chana Mathoning Tina Tohanba Amadi Senza Tumza Lehendenaba Taurang Kayal Okatpa Hore Haina Manipur Chief Secretary Suresh Babuna Tom TV News ka Khanana Unaba Amada High Craig Ngasi Manipur Lainga ki Yanglen Saru Oriba Secretariat ki Khathangba Saruk Talaiba Mahaki Office ta Unabada Mahakna High K Lamdam Masida
ban amadi general strike tawrokpa matamda laingak asigi tongan ba loisang singda thabak toriba sinmi singna khudong chawa loduna office karak tabagi hainabi ama lairi masi kokhanabagi damak laingaki makhada thabak toriba sinmi khudingmakta ban amadi general strike lairabasu matam chana office kananaba amadi kumnanaba aiba channel piduna khanghankhre. Band doesn't mean that people take advantage and sit at home. They are supposed to come to office. So these 220 people who are found absent on that day, we have issued the order for cutting the salary for 1 day, not for 1 month, for that particular day. So that is to be adjusted in the salary bill that will be prepared for the next month. Laingak asigi makhada lairiba loisang ayambada thabak ama taunanaba amadi file ama lananaba honabada sinmi singna angakpa maongda senja thumja tawbagi thabak chathare sel pidrabadi thabak amata pangthoktre haina tom tibina hangba wahangi pakhum piraduna chips Secretary Suresh Babuna haiki laingaki loisang singda angakpa phangna senja thumja tawbagi chang wangkhatle haibasi miyamna phongna ngangnaba wafam ama oirakle ngas masi tingnanabagi damak laingakna lokhatpa anoba khongthang ama oina athuba matamdagi laingak ki loisang singda visiting hours ki matam asi numit khudingi nungthil pung ani dagi pung mari fawba oina naba honaragani haiba yauna wafam kyamsu phongdoraki. See, we will allow visitors between 2 to 4 o'clock in the afternoon. Earlier we have on alternative days. So it is too confusing for people also to know. So people should know one simple language that they can come to Secretariat and meet the officers between 2 to 4 o'clock. Not the whole day as they like. And it's not also alternate day. Alternate day means again people from far-flung area, remote areas, when they come, they don't know. They come here and they found Secretariat is not allowing them. Now you see earlier, the attendance used to be 150 before 10 o'clock, 10:30, before 10:30. After we started this action, now the attendance in the morning was around 530 by 10:30. Earlier it used to be only 100, 150 like that. So people used to come earlier leisurely at 11, 11:30, 12, then put attendance casual way. Now at least people are aware that they have to come to office by 9:30. Hauzik Paugi Merthan attend break amatang luxury. Nupi ekhoi khongthang khuding seksiningai gi seksiningai ngaktani. Mafam matam khudimakta aina cheksinduna talakli. Adubu mahausayi khongchatnina khudung thiningai atumak oi. Manipur ahan boina iramda masida sajaba ningol khudo adubu ngasidi akhoi chingna ningai oidre akhoi gi damak Bright Enterprises ki ningol khudo. US Pizza and Fried Chicken at Sangay Pro. For us, food is about taste and delicious choices, but at affordable prices. Fresh dal with a high wheat content, fresh vegetables and chicken make our food special and healthy. We have 3 types of pizza crust to offer you. A wide variety of fried chicken items, burgers, garlic breads, pastas and mocktails await you. Come to US Pizza and Fried Chicken for delicious belly-filling portions at pocket-friendly prices. And yes, we are kid-friendly too, so bring your kids and enjoy with them. Come, taste the best pizzas in town and a host of other food items at US Pizza and Fried Chicken, Sangay Pro. Break matungda mayamba mukahna taram nokchori ikui-kuidna Citizenship Amendment Bill CAB chatnarani haina khanglaba fawbada paliba sarkar asina nachungdana karisu tawroi haibagi matagum ningaidana laithokli karigumba thangmaiban kendrada mitop sing voter lista MLA na hapchile haibagi khudam piba ngamlabadi rajniti dagi pothage haina MLA KS Joy Kishna phongdokre ngasi khoya thongda leiba MLA asigi yumda pangthokpa pawgi mifam aduda MLA Joy Kishan na makha taraduna state asi yamna aruba tangkak amada leire haibasi mipum khudimak na khanglaba wafamni asoba isu kaya lairibasi khandana isu natabada isu oina sagatuna ngasigi
Laibak asi Mangadore, Lamdam Asida Ladiba, Yelhomi Singh, Asi, Ngakchananaba, Pambai Amata, Laitringa, Serekta, CAB, Chetnarak Lagani, Habasi, Mipung Kudimakna Kanglabani, Fibum Asida, Paliba Sarkar, Asina Bill, Asida, Ekoibu, Ngaknaba, Close, Ama Havlakani, Habagi Manglan, Amada Tauduna, Ningai, and the Laitokli Basi, Angakpa Pawi, Asuk Luraba, Tanfam Asida, Isu, Asina Taiduna Tamlibasi, Angakpa Poi, Jammu Amadi Kashmir, Article 370, Low Toktuna, State. Asi machet tana thugai kraba asida aikoina close ama havlakani haiba laithokpa asi yamna laibak thibani fibam asida yoruba matam isidi rajniti gi khenaba thamdana punna thengnabagi matam oire lairiba CSO saying ima event political leader saying punna thabak tawminaba matam oire miyam gi mihut oiriba MLA singi jaga jaga da kana kana mitop lairibage haibasi thidok minaba changi State Assembly na pass taukiba Manipur People's Bill ngasi fawbada President na SNP dana lairi karamakanda pirakani haibasu khangri aduga matamasida SN pirakani haina thajaba piba ngambasu kanamata laitri fiba masida ikoina tumina sum laisilabadi CAB chatnaraklabadi kari oigani fiba masida rajniti gi oiba khudong chaba fangnanaba honaba kaya lairibasi achoba para ama tambiba matam oire amaromda miyamna thangmaiban kendrada MLA na board masing yamna na phangnana bagidamak MLA na mitop sing voter lista ming chale haiba wafam asi tabada angakpa fawi karigumba mahak na kendra asida mitop sing voter lista hapsile haibagi khudam piba ngamlabadi rajniti dagi pothage haina fongdokhi Yellowy na taw mayam na hupsal akanda ako yellowy masing yam jira se umjalaga yor khira matam se kanana ngaklo pirige madrai da mating pangsel mi do madu Manipur miyang yagna banatra masi kanana identify tawge bo husik launagum se akoi bason pibe wapam tok se bo why phaja phaja ba color physical leba ning ba sagum se bo point na langnasi hayeng de ta hunasi kari jaga de husige ba ai thamai ban de hausira kai samtong de hausira sagom de hausira mitop identify to mina se government asi go biyo ba akoi matan na jala political mane ba political tahan gum se ba playable luchingba sarkar lenga pari ba party su yobiu ai gisu ai isko yawjage isam jamba politics na tawdaba kangu su yobiu laibak thibadagi MLA representative tawdraba lebak ke thabak tawdo political party su yobiu akoi punamak join tawraga husise akoi mitop khandok minase maduda mitop se kanana yahun ke si khangse Bisnupur Police Station gi manung chanalaiba upokpi khunauda tha sigi tang tarukta pakhang amaga macha hum lairabi nupi amaga kaina kathibagi thongdokta nupi dugi lemhauriba laihoriba awaba nanglaba macha ahumgi damak lokhatpam thokpa thabak chapchana lokhali haina Child Welfare Committee Bisnupur gi office ta pangthokpa mifam amada committee asigi chairperson P Premchana fongdokre mahak namakha takibada laihoriba awaba nanglaba angang sing adugi manungda angang ahal nupa macha aduna mathang sahi gi session hoba nangnanaba chatliba sahi asigi December thadagi Bisnupur district ki Sindrel home amada thamlagani ani suba angang nupi macha adu mapalamda laikhiba maramna tha asigi kunmanga gi ayuki pung tara mathoi makhai fawgi manungda CWC gi office ta puraknaba notice thakre loinana social media da viral oibada yaukhibi ahum subi pikliba nupi macha aduna lagliba tha asigi tang taraga mathoi dagi district asigi Sindrel home amada thamnanaba process loire haiki angang leibam famdadi angang asidi kaisu khangjadabani makoida makoigi mindset ta tunggoina ngaitaba tawba adugumba yawgadaba thodok leiragadi angang singdui khanbiraga mob justice tawba matamda madu mob justice ya ngi tawbidaba tawbidaba haijatare tawbidana mohonaba aduga ang chenaba oiragadi manang nakpa police ta child welfare committee da district child protection unit da child line da pau pibiduna angang singi right mangba yadabagi yadabanina angang singsina future generation gi oina makoina koi pillar oigadorbanina angang singi wakhal nungaredeba angang do pinaiba angang do phuba chaiba angang da makhal amatagi awani to handaba haibache child welfare committee na masi statutory body amoina masi mayamda ai haijage aduga mayamna su yari mu kai angang gi pukning wakhal nungaredeba thawdo amata to bidanana ba Manipur praja punum kim phangda Bisnupur district ki leiba praja singda wafam
Nakal amaromda tha sigi tarukta upokwi khunauda thokiba kaina katpagi thodokta piklibi nupi macha amada mafam adugi miyamna sathakiba thawong adubo Women Action for Development watna akanba maongda yaningdaba fongdorokpaga loinana thodok aduga mari leinana achumba khangdoknanaba ngarang watna yengsinkre hairakli Manipur Lengakna Lamdamasida Ikang Tokle Haina Lauthokraba Matung Manipur gi Kendra Humpugi Manungda Wangjing Tentha Kendrugi MLA P Brozena Ihan Hanba Oina Kendra Sigi Ikangi Awaba Mayok Naraba Lomi Singda Ngasi Hybrid Gehu Thananaba Maru Marang Sing Lanai Oina Punjab Tagi Loruraga Lomi Singda Yanthokre Ngasi Wangjing Tentha Development Committee na Silaga Wangjing Wangkhaida Laiba MLA Brozengi Yumda Pangthokpa Thorom Aduda MLA Brozena Kumsi Sahigi Nong Likna Chubana Maram Oiraga Lengakna State Asi Ikang Thokle Haina Lauthokre Adubu Wangjing Tentha Kendrigidi Sangeng Oina Fogi Mahut Pak Taknana Gehu Oina Thahananaba Thorang Asi Paikhatpani Haiki People's Revolutionary Party of Kanglai Park Pre-Park in Fuganitoi Suba Mapokumon Thoram Lamdamasida Kundaminariba Chingmi Tammi Miam Pumna Maka Kusam Naduna General Headquarter 701 Suba Mobile Battalion Tactical Headquarter Base Area Transit Camp Amadi Training Center Singda Pangthokre Haina Loop Asina Thadropa Cherolamana Hairakli Seroladuna Makha Taribadi Loop Asigi General Headquarter da Pangthokiba Mapungweba Thoramaduda Party gi Acting Chairman na Athoiba Mithunglen Chief of the Army Staff na Thoromapu Amadi Organization Secretary na Athoiba Langbirakpa Oina Sarugyaki Acting Chairman na Maira Sukatuna Hogdoklaba Matungda Lupki Machu Tareki Firal Singkhatke Department of Publicity and Propaganda na Puthokpa Chefong Kangla Sempungki Volume 5 Issue number 5 Su Fongke Thoromaduda Athoiba Mithunglen Oikiba Lupki Acting Chairman na Mahaki Oiba Warol Piraduna Lamdam Masi Ngasidi Mayai Kabachinja ki Isau Thokle Chaukhotpagi Lambidagi Lafna Nathaikre Senja Thumjagi Mahum Chauna Sagatle Kanglei Sanura Singbu Ikai Khumnabidre Sinjakta Mipal Tangle Iramdamgi Lengak Chubli Mitopna Mipal Tangduna Miramgi Potlamna Hingle Amadi Yalhomi Singi Saktam Mangsilakle Asigumba Fibam Asidagi Kunai Asi Kanjananaba Sanglaba Matam Asi Kanglei Miamgi Yawol Lanmi Singna Kutta Kolai Paiduna Mangkraba Iraibaki Ningtamba Hanjin Hananaba Loilamapu India gi Mathakta Lantheng Sathari Highway Yauna Wafum Kayamsu Fongdoki Wangoi Higher Secondary School gi Hauzi Award Palariba Oza Singh Amadi School Asigi Award Apasing Atuba Matamgi Manungda Mensin Biu Highway Dabi Tauraduna Ngase School Adugi Mahiroi Singna Wangoi Bazarda Wakat Kongjang Sangsinkre Wakat Mifamadu the Sarugyakiba Student Union gi Zenan Secretary Laifrakpam Rakesna Fongdoki Bada Thasigi Taranitoi Faugi Manungda Lengakna Tabakta Ontok Trabadi Makatana Akanba Kongjang Kaya Sangsilagani Haike Sanipanga Humdranipan Evelyn Missing, Wanga Secondary School. Aduna class 11 higher sections the ladies section Marie Tong Kaidwe, to you section of home Tona Kaidweba, and the commercial lady sections. Mija and Jaman Maramo in a class was a person Tongam there. Hosibutan party came to the boat of the boat of later. Adosi Canada Mangzaga Haragadi, student among them, Saturday Mangzere was a then see Saturday Girias opening. Then two of them that Libatang trying to book him along the Oza Tabi Targadi, Akan Kong Zanzara never. Matam Kayagi Mamangdagi Lamdam Masida Kundaduna Leraklaba Maitei Pangal Singbu Indian Constitution gi Schedule Track Lista Chalhan Biduna Mashing Yamjadraba Maitei Pangal Singbu Kalhonanaba Mari Lainaba Singna Honabu Haina Maitei Pangal Schedule Tribe Demand Committee Legal Advisor Ravi Khanangasi Paumi Singh Unaba Mada Haikre Imphal Iski Hata Minuthong Laiba MMWO gi Office Pangto Kiba Unaba Aduda Mahakna Makha Taraduna Dabi Asi Matam Matamgi Pan Kiba Lengakta Taksinduna Lakhe Amadi Governor Dasu Memorandum Pishin Kiba Laikre Haiki
ipa ipu dagi leijaragriba maitai pangangi lan thum lan lam amadi chatna kanglol culture Manipuri gi maitai ningon ga yan sanarga ikoi gi leijaiba tradition khuding makse mang khid ngai honab dai koi tangai fadana schedule tribe haibi status PBU haibani madu lamdam sigi lengang na sumasi munna khandabiraga schedule tribe haibi status si maitai pangan si chanbam thoine haina Mari Lainaba Union Government recommend to weekend have a Satogiri, Atuba Matamda Ikoi, Maite Pangal, Salon Tribe Demand Committee, Manipur Pangal Intellection Kiaga, Kusamna Raga, Achoba, Workshop Seminar Convention, Iko Atuba Matamda in Falda, Pangtokani. Masida akoigi thoidoni kai khumnajariba mamang da pisan kiba honorable chief minister na mamang da governor da akoi chahi manga taruk tara muki mamang da akoi organization haidi schedule tribe demand committee si sem kibaga mamang da leiramba governor gi motam da su pisan kiba laikre adubu continuation oina ngasi phobo karigumba phobo thabak se lokhat piraktaba karigumba recommendation ama phobo sarkar na tawbida basida hena nungai tabaga loina na akoi masi tawdaba yade akoi handaki matang sida akoi na honna hudragade akoi kanang momtana akoi gi mahut silago honna biroi akoi gi mang khigani haidana kijariba schedule tribe akoi list da jahodragade akoi se mang khibaja bagi akiba duda akoi kanna honaraga ngasi asigumlaba schedule tribe demand committee asina changsilakpani committee ki convener Islam Makakchana mitai na taliba schedule tribe ki demand asisu sogatli demand asi punna pibiduna isan isabu konjabanna bagi khudong chaba adu phanganbiu haiki Ngarang Imphal East District Police Commando amadi Assam Rifles ki kangbuna fare hairiba Khunumayum Indrakumar chahi kuntragam mathoi apokpa laikhidraba KS Khemo Banto Laifam Andro Maring Ten hairiba miyoi asi RPF amadi masigi lanmi singlu PLA ga karigumba hiram amatada mari lainade haina lub asiki Assistant Secretary Publicity Bankimna Thadorako Cherol amana hairakli Houzik Paugi Maraktan Aten break amatanga luxury. अखोई की पामजब लंबीदा नियम चुमना चलगदी खुनाय से नोंग नत्रग नोंगदी सौखटप खुनाय म सोइदन ओइज Radiant Group na inkhalakliba nupi singli haithoi singthoiraba lawsing amadi lamchaksing puthoknabagi tanjaki Forum asia hokok so boina lakadori bo October gi tang tarada curtain riser Impal Hotel ta curtain riser nimit asida contestant sing kana no habdu masakhamon maduribani Event asigi grand finale lakliba October tang chong doida hotel Impal ase so pa kusarani nimit asida mayam soidana lengkotro Red Sopa, an online store based on indigenous food items. Iramdamgi oiba chanaba potlamsing online da Red Sopa gi khuthang da line phangbigani. Delivers to all over India. Yamna thuba matamda delivery gi khudong chabasu phangbigani. Delhi gi oinadi iramdamgi oiba mana masing singsu phangbigani. Masida sunatana same day delivery gi khudong chabasu pijari. Available for both Android and iOS. Get 20% off on your first order. Download now for free. Red Shopper. Get local. Break matungda makhataba pau pizari All Trial Sandstone Labor Association More amadi Golden Timber Owner Welfare Association na More dagi lengoi puthokpada athingba pibagi matangda heng tang tara dagi More Imphal lambida matam kaktaba bantogani tawramba adu ngasi More Police IB da Association asagi mihut ching yauna Technopol ESP TS Bikramji DFO Technopol amasung mari lainaba official sing yawba mifamama pangtoktuna yasinaba purakre hiram asigi matangda ICC gi wangang loy PS Gangtiana hayeng tang tara dagi matam kaktana chakaban togani haiba adu yasinaba ama purakpadagi matam kharagi oina komthokle haukiba September gi tang kuntra dagi lambi da panduna lairakhiba tata timper kuntra manga adu Forest Department na daita loholaba matung government ki thifam thokpa tax sing chiraga hayeng lanthokpa yahalagani haiki Government side gi mari lenaba officers singa trade union gi Trade Association gi miyo singa yanaba matungin na amuk wari sari sahi aduga yanaba ma puruktuna haying digi amuk chathagani haiba tang tara digi chathagani haiba indefinite blockade to lauthokre
Laingakna Citizenship Amendment Bill gi solution purak pangamloi daba lairabadi miyamda sengna haidokpada kari akaiba laibage hauzik paliba laingak asina ngaihak ki miyamda pangangda ngangbana oiba yaroi hauzik oireba fibam asida miyamga loinana punna wa tanaminabana afaba oigani haina AISF Manipur State Council gi chairol amana hairakli Lamdam asi democracy satpa lamdam amani aina chatningba lining chatpada akaiba laite Jonathan gi imung manungbu Christian chatle haiduna tamthiba mawongda fubi saibiba khulda tantoktuna imung manungi pochai sing amang ata thokhanbiba ase yaningde haina Christian Advocacy Council Rongmai RCSC gi chairman Angam Panmaina Fongdokre ngasi Manipur Press Club ta pangthokiba paugi mifam amada mahakna makha taraduna thokliba thokdok ase mairik tagi maijawi olaktuna laibak irang tholokpasu yai maramaduna athuba matamda kul asigi miyoi singna imung manung asi kauksangadabani haiki mokhoi hoje tanthok pikhrabani mokhoi imung asida hoje chaningai thangningai setningai inningai aduga yum kai haibasi su laitrabani Hojik se sene ngai laitre migi khunda migi yum amada saidang duna hojik pan lairabane adama da mokhoi gi mangjaba mak adu concern authority singna yingsin bire haraga mokhoi gi yum kai mangba isobu khrum jaba gi sang thuai biba ponama adu compensate tobiyo haibasi ekhoi gi na demand ni maram de mokhoi asi laita lairaba adu imangsu rambanina mokhoi gi awaba adu ekhonesu mateng panghanninge aduga pusimbiak ba oisno haibase ekhoine pamjabani CRPF Manipur and Nagaland sector gi makhada civic action program gi sarukama oina Mantripukhi da laiba humpugomapan suba Central Reserve Police Force na sinduna maike adum gi lairaba imung singda solar lamp sing yanthokre battalion asigi camp ta pangthokpa chamba thormadu da thobu oidiba commandant Omkar Natna haikibada CRPF na Ladiba si law amadi order ngak sen ba khakta natana miyam gi oiba sakhat thorangi thabak sing da su tengbang binanabani civic action program pangthokpagi maru oiba maramdi security force amadi miyam gi marakta thajaba amadi nungsinaba puraknabani haina mahakna haiki होम रणेंद्र सिंह जो भी इलेक्ट्रिकल अप्लायंसेस आजकल गवर्नमेंट ने मैंडेटरी कर दिया है कि उनकी स्टार रेटिंग होनी चाहिए और वही उपकरण जो है मार्केट में उपलब्ध होगी जिससे कि बिजली की बचत हो और वो बिजली जो बचत होती है वो उन इलाकों में चला जाए जहां पर कम हो जिससे कि एक बड़े परिशिष्ट में सब जगह सामान्य तरह की बिजली उपलब्ध हो यही हमारा देश का लक्ष्य है और इसी तरह से हम उन्नति भी कर सकते हैं Sasinava pension book season araga miyam dagi sel lokthok nanaba hotnaramba nupi ama not AOC dagi farba matung warak wakten laga imung manung da khusinakre hiramasiga mari lainana ngasi ACDC gi office ta pangthokiba paugi mifam amada club asigi president Ramthar Kaisingna nupi aduna Sasinava pension book season araga miyam dagi sel lokthok nanaba hotnarambani thogdok asi atopa miyoi kaya amanasu tawramba yabagi chingnaba laire maramaduna lamdam asida lairiba miyamna asigumba miyoi sing asi dagi section view amadi lainga ki mari lainaba loisang singna hiramasigi matangda ehenba mieng sangbiu haiki awareness spirit sina sugumba mayam amase lakpa matamna miyam chiction view masidigi akoine kanthokna hona si maram di masi fake ni number 2 ni masidigi kana gumba khangdraba moida apang keno silaga paisa la thokpa khorpa mayam am lakani ado sugumba mayam de khoine ngak thokna bagi damakta ACDC club na masi mayam da alertness amal leina na ba haiduna koina ngasi media gi thongda koina wakatsari nijari appeal tawjeri amasung mari leina ba koigi masi concern authority Manipur government nasu masugumba mayam fake pension book amasung fake different types of sugumba corruption gi mayokta laiba mayam sisu yengsin bireraga tungda haureiba miron kya gi punsi kanana ba tawbiu haiduna koina media gi thongdigi sumaina wakatsabani
Malem gi tongan tongan wa leibak singda pangthok na bagum wangkhai ningthem pukhi mapan da leiba Sear and Care amadi Wangoi Community Health Center na sinduna World Mental Health Week 2019 palan thoram ngasi Wangoi CSC da su pangthokre thoram adu da saruk yakiba Rims Hospital Psychiatry gi Head of Department ki thau puriba Dr. R.K. Lenin na lamdam asida leiriba miyam da mental health amadi society gi matau koram na ngak thokani haiba khanghan bagi pandam da ngasi gi sigumba thoram asi pangthokpani tongan tonganba maram singdagi miyoi kaya masa matom ta sijabagi chang wangkhalagli masigumba kaya asidagi ngakthoknanaba akhang ahi singdagi pautak lobagi tangai fadaba lei haikhe adai mo khoina suicide che karamba chahi matang dana ayam tauge hargadi inkhalaglli ba chahi 15 dagi na 23 phaugi yang launa larik lai su tamgadaba mahe ma tamgadaba mahegi no ma khuchu khutsa haibagi pot ama tamgadaba matam se masi suicide kwai dai hena tawgan matam oiba oja singna gyan tabiragadi madugi pressure do ahenba pressure do pibidaba motivation and encouragement oina support oina pibiragadi suicide ki mahuta hena phaba performance laktoini hariba pot sing se khoina awareness asiguma program sing se tawraga khangdriba tadriba mayam se khoigi tinbirba mayam se masida khoigi message se pirakanda makoida su khoi suicide prevention gi khoigi chawraba role ama lohon bayaba aduna suicide haibasidi prevent tawba yaba potni gakthokpa yaba potni haiba message se thamjaba adugi pandam ga loina na sigi program asi thorom asi pangthok sabani masigumba isana isage manganjab ki thabak sumadi yari ma kai koi la la mai si tawhan gun si aduna khutimak sing ase koi direct ajana tamge ai matik jaba mi ma oige ai future ki ai perfect person am oige ga aise ai ki brain si dagi ai pok si dagi khandhara ga maduda koi hona ka da banga atane ad maru na koi ki brain pok achuki matik koi section batai charu ba jinjak jaba adagi khallo da wakan khanba khutimak sing ase pok si dagi thokpane Handicraft kaktagi oiba numit mangani zathagadaba exhibition cum demonstration ama ngasidagi Nupilan Memorial Complex ta hogdokre Ministry of Textile gi makhad laiba Development Commissioner Handicraft forum partner sinduna pangthokpa exhibition adu hogdokpa gi thoromaduda Directorate of Handloom and Textile gi Director K Lamli Kamai Joint Director E Jiten Senior Designer Sukumar Haubam Amadi Assistant Director Handicraft TS Rajena Thoromapu Oina Sarugyaki State Amadi National Thakta Award Fanglaba Awardee Singna Sarugyaki ba Exhibition Aduda Punna Stall Kul Rom Hangdona Handicraft ki Pothok Sing Miam da Utke Exhibition Adu Hogdokpagi Thorom Aduda Sarugyaki ba Assistant Director TS Rajena DC Handicraft na Sinduna Pangthok liba Exhibition Asina Handicraft ki Oiba Pothok Sing Miam da Uhanba Ngamlagani Masida Sunatana Artisan Singi hai singba kaya adu miyam da uhanbada achobo mateng ama oiragani haiki sigumba khara musal laiba craft sing aikoi gi yamna linguistic oiraba oirakadoraba kambu sing se state government gi kuthang da training gumba khara aikoi paikat chaningba aikoi gi wakhanda laije aikoi gi akakna ba ma laibani aikoi na tobu ngamdaba state government yama ngami aikoi gi yengbada Manipur Handicraft Demo Corporation daga laiba yoliba laibiriba pot mayam langa thamaga ahoma monda piriba sigumba mayam se jiki leiriba officer sing si phaba hai patare paikha leibe si modernization gi piga dori mayam hana yamna pinna madu khara chauna pirakpagi mamim su dum ujaba hai tare aduna khara handicraft artisan sing se andaki manitex ka lab matamda makoi gi apen bana kaino aikoi na piba ngambana kaino makoi da tobu yabna karino hai se kitang workshop seminar gumma thambiraga the handicrafts develop organi hain Khergaon da laiba Yumkhaiwam Athletic Development Association Yadana drug ki mayok ta sangsilakpa khongjangda drug yonba mioi ani yauna drug chaba mioi tara mari fagat pangam kre haina association asigi publicity secretary Y Sahitna thadorokpa cherol amana hairakli cherol asina makha tarklibadi haukiba tha asigi taret ki numidang wairam pung manga ga makhairom tarakpa adwaida drug yonba mioi ani drug kona na fagat ke faraba mioi sing adu porompat police station da sinaduna aingi oiba thabak sing lokhat ke masigi makha satharakpada tha asigi nipan amasung mapanda drug chaba mioi taraga mari fagatuna wahang pahang tawbuda drug yonba mioi kharagi maming haidurake makhoi sing adugi mathakta su aingi oiba thabak lokhatlagani haina thajaba pirake hairaduna yadana sangsilagliba khongjang singda achumba pamba mioi singna mateng pangbiu amadi saugatpiu hairi
Haukiba October gi mangada wangkhai khunong laiba Cafe PD gi storekeeper Ice Prem Kumar Sharma gi yumda bom langsinduna pokai hankiba thawongbu yaningdaba phongdoktuna ngasi Employees Union Cafe PD Manipur na sinduna Sangai Progda laiba FCI godown mamangda wakat mifam phongkre wakat mifam aduda sarugya kiba Sandel district ki district supply officer SK Halimna miyam gi thabak tawriba miyoi singda aki akhang pokhan biganu amadi matungda asigumba thawong asi Sathabiganu haina phongdokhe bom langbiganu kihanbiganu khanganbiganu pomtok tokpiro khoi tension free da thabak suhan biu lairaba public mayamsi parang kaina sing phangnaba honasi awat apa leiraga su chithanan thab leiraga su noi khwaina mating pangbiraga hena phangnana ba karam mongda karawai da soiribage do menkhana ba honasi amo hanna tawbiranu bom pokhai hanba bom na kihanba wahaina phonda ki halakpa Pitok bayaro edu to bayaro eda to bayaro heba wahi edu pumtok to piro. Hojik pau ke American aten break amatanga laujori. Diwali amasung Ningol Jakobana lakpaga iroinana Sangai Honda na festival asida Honda cars ki ahenba discount sing pizari. Hojik lariba Honda cars ki discount sing adudi Honda Amaze up to 42,000, Honda Jazz up to 50,000, Honda WRV up to 45,000, Honda City up to 62,000, Honda VRV up to 1,10,000, Honda Civic up to 2,50,000. Honda CRV up to rupees 5 lakh. Attractive oiraba discount sing asi lakliba October kungani pan gi mangoinana lobi hogadabani. Discount sing asi gidama terms and conditions khara laizai loinana madik charaba servicing center su laizari. Akupa marol gidama ngasimak lengsin birau Sangai Honda Ghari Airport Road Imphal Manipur. Break ki matungda mayamba muka hana taram noksari tha sigi tareta jiri tolerda takiba El Jerry gi haksang ngasisu fangwangam dana lairi ngasisu El Jerry gi haksang thibada thabak chathaki Jiri Bomgi DC Manglambam Bras Kumar na Lusingba Tim Amana Jiri Bomdegi Jiri Mukta Chatuna Sathariba Thiba Humbagi Thabak Adu Haktengnana Yengsinkre Jiri Police ki motorboat season aduna Chathakiba Khongchet Aduda DC Manglambam Bras Kumar Jiri Bom Police ki SP Movie NDRF ki team Amadi Imung Manungi Miyoi Singna Sarugyaki Nakalamromda Manipur Food Industry Corporation Limited ki Vice Chairman K Sarat Kumar Nasu Manipur Fauraba Maiba Uruptagi Aswa Tola Fauba Puraktuna Jiri Turel da Kiba Jerigi Haksang Tiba Humbaki Tabak Sataki Utkal Yuba Sanskritik Sangha Katak Odisha Sinduna Pangthokiba Kungatare Suba All India Multilingual Drama Competition da Swats Bharat Haina Mingthon ba drama sina best play tarakpaga loinana drama adu da saktam langkiba singbu harau tayam opagi thoramama ngasi ya school da laiba Manipur Dramatic Union gi holda pangthokre ngasi gi thoram asi hogalagliba artist singbu pukning thogatpa amadi hena hona haning magi Thona Haftanaba Pandamda Pangtokpani Haina MGU gi General Secretary TPO Bertana Fongdokhi. Pondicherry North East India Community na Sinduna Pondicherry University da Ahumlak Suba North East India Academic Cultural Mega Event Fatom 2019 Haina Mingthon ba Thoram ama Pangthokpa loinana North East State Nipan gi apun bagi saktam Fajaraba culture amadi tradition gi saktam sing utkre tha asigi manga da Pangthokiba Thoram aduga mari lainana Manipur da chaurakhiba state adugi agriculture marketing and agribusiness ki commissioner AJ Chiruna North East ki maru oina mahiroi singna India gi mafam amada pukning laitana leiba ngamnana bagi damak asigumba North East state singi ta khaktagi oiba Choba Apunbagi Tauramama Pangtokpasi Afava Kongtang Amani Asigumba Academic Oiba Amadi Cultural Mega Event Asina Hena Nungsi Sanaba Purakpada Mateng Oiragani Thazai Haiki Archeria Bala Saksa Mandir Pondicherry Mahiroi Nancy Maisnamna Manipur Fusion
solo folk dance amadi fajaraba naga students singi isai amadi apunbagi masak takliba Manipuri isai hingminasi aikoi saktuna tilliba miyamgi pukning singsinki loinana thorom aduda Assam gi bihu dance amadi Meghalaya gi khasi traditional dance asi fajaba masaksu nahunana utki Chandel gi ADC member TS Willingson Analna Kanal Khu Youth Club ki naha single loinana Chandel dagi chakpikarong chatpa lambi gi khwai dagi samba lambi ama oiriba Beru khul dagi Tokpokpi khul fawgi kilometer tara sangba PMGSY lambi gi naketa songjilakpa napi singbu usawasa sing sengdokre ngasi gi lambi gi naketa songjilakpa sing sengdokpa aduga mari lainana ADC member Wellington Analna lambi asi Chandel dagi chakpikarong chakpi gi khwai dagi samba lambi ni lambi asi mahaki kendrogi manung chanba lambi di nate adum oinamak lambi asigi nageta songjilakpa kaya asina lambi asida tangduna chathok chasin tawriba miyamda accident chingba tholokpa yabana mangjongna section thorang lokhatpa oina ngasigi social service asi pangthokpani mari leinaba lainga ki loisang singnasu lambi asi fibam hena fagar hanaba leiba sing pothole amadi turning point sing khara pakthok chokthokna semjin biu haina mari leinaba singi pukning singsinki Chandel dagi chapikon chappa lambi beruga tapopi gi marakse akhoi lambi PMGSY na hana firamani adu si songman mududa gari thomnaba yabi possibility yam wangi sida khoi ngasi voluntarily oina kanan khu gi youth club puraga khoi si se lambi mutai gi loina mak songma myam se sengdok se na kilometer tara se no pangthok chabani state authority sing state government sing da ina appeal tawjening budi daragadi si lambi se maintain adum phajana tawbina na ba adugi lambi khra pothole le bising adugi youngsan gi khra widening tawbu ya ba runamasi thuna mota tawbirabdi pathopirabdi asiguma future da si accident gumma kayamung su precaution legine na feel tawje ngarang numidang pung taruplom taba matamda moirang police ta wakat ama lakpadagi thijinbagi thabak chathabada nupilan celebration gi mingda miyam dagi sel khairamba nupi ahum phagat pangamle hairi faraba nupi sing adudi marembam manitombi mapuroiba M Rajen leifam kodom pokpi mamang laikai toizam romila mapuroiba ti thoiba amade toizam memcha mapuroiba ti tunal anganda kawi hairi Thasigi anidagi taramanga fawba chathagadaba Sramdhan campaign ga mari lainana Gram Panchayat Development Plan 2020-2021 semnanaba amadi Swasta Pagwara 2019 gi senthang Peter bagi pandamda Lairenjam Maizrao Gram Panchayat ki anirak suba special Gram Sabha mifam ngarang pothavi Bazar Community Hall da pangthokre thoromaduda horticulture agriculture veterinary PhD minor irrigation Kevin PD education amadi fisheries ki department nipan gi maikai digi official sing laktuna resource person oina wangangduna laingakna miyam gi yaifana ba paikatliba thabak thorang singi matangda miyam da khanghanke thoromadu da wangang laduna Lairenjam Maizrao Gram Panchayat ki pradhan T Manglembana miyamna job card ki senfam si thabak suba sudaba lawfam thokpani khanbadu tokpiu Gram Panchayat na paikhalakpa Thorang singda sogat piu yaning daba pam daba yarugasu fam thadok sage yabininglagana ningthina tanoduna chakon na bahona minasi lunan ba Gram Panchayat ama oinanaba lam tu sit sengbagi thabak asi chahi amada anirak pangthoksi single use plastic polam sing saithok tana ningthina thambiu gari ama thorang tawraga khomba hauragani haiki job card holder singsu thoromaduda saruk yaduna chahi asida paikhalaka daba thabak sing warof naki Manipur Tourism Department na Book Club Imphal amadi Youngster Development Club yaripok angthaga khusamnaduna tha asigi anidagi na tarahumdoi fawba sathagadaba Paryatam Parba 2019 gi saruk ama oina ngasi Imphal gi GM Hall da inter school quiz competition pangthokre chamaga yankhai suba birth anniversary of the father of nation Mahatma Gandhi haiba team da pangthokiba quiz competition asida lamdam asigi tongan tongan ba mahiloi sangsingi mahiroi kyana saruk yakhi Thawbal Lamding the Laiba Lamding Educated Welfare Association Lewana Shinduna ngasi Lamding Laikai Mangada Laiba Yumda Yokpa Sansing FMD Vaccine Kapthokre Joint Director District Veterinary Thawbal Amadi Sangayum Pom Veterinary Dispensary ga khusamnadna pangthokiba thoramadu da Lamding Laikai Mangagi San Nimfu Romda Hida Kapthoki
Hauzik Pau Merktan Atemba Bek Amatangal Longjury. Lakadoriba Ningol Chakobada set innabagidamak quality lairaba ahongba mamalda pinabagidamak sem saduna lairaba Nagamapal Ima Kaitel opposite ki first floor da laiba Showers Boutique showroom inat ki oiba apama makalgi firol suna phangadaba showroom loinana Christian singi wedding da seasonaba wedding gown su mafam asida phangbigen Nupi kakdagi natana angang sing amadi jeans ki pants shirt half pant coat vest coat kurta pajama faijom kurkur faijom amadi ready made faijom makal suna phangaw mafam Yam nueva pao mana mafam masida adom adom gi apama design kuding makki order sulokjari amtang lengsin biro khwai brahmapur nagamapal ima kaithel gi opposite gi fast floor da leiba Showers Boutique Break matungda mayamong kana taramok sari Tinsukia Police CRPF ki 210 Suba Kroba Battalion Kulhumdoi Suba Punjab Regiment Amadi Kunmathoi Suba Para Security Force ki apunba Kangbu Amana United Liberation Front of Assam Independent Alpha Aigi Mioi Ama Yamlaba Bom gi machaka konana Assam gi Tinsukia district gi fare farba mioi adugi mamingna Sabdon Assam Atopa Mingna Janki Bora Kawi Digboy Police Station gi manung chanba Major Maromi gi mafam amadagi fabani Mahak Myanmar da training torapa misak amani hairi mangondagi electric detonator ani IED circuit ani battery ahum remote control ama TNT kilo taranithoi fangki China gi President Xi Jinping lakliba October taramathoi amadi taranithoi da numit nini gi khongsatta India lakne haina ngasi India amadi China na chap manana fongdokre makna Chennai da India gi Prime Minister Narendra Modi ga unagani lakadoriba China gi Kangbuda Foreign Minister Wang Yi National Security Advisor amadi atai atopa thomi sing yarokani hairi adubu Xi Jinping na Narendra Modi ga unaba asida thoidokba akhanaba hiramda wa khanagadaba su yaude hairi chumna laibak ani asigi marakta thajaba hengkananaba ani raksuba oina asiguma informal summit asi pangthokadabani hairi hausi amuk sanabagi pau phongbigani Moreda Laiba Cookie Student Organization Sinduna Tha Sigi Tang Taragani Toy Fauba Numitara Nichupna Sathagataba Inter School Sports Meet 2019 Ngasi BJP Manipur Pradesh ki Vice President ISS Benjamin Matiana Hudokre Moregi Gangam Langtol Playground da Hudokiba Inter Sports Meets Asida Moreda Laiba Tongan ba School gi Mahiroi Singna Sarugyari Ngasi gi Sports Hudokpa Adu Mahiroi Singna Mass Pass Satpa Yauna Nat ki Oiba Jagoi Sing Utki Tungda Bethsaida School amadi Eclabia Model English School anigi marakta football match amasu sanaki Mahatma Gandhi ki samaga yankai suba mapok kumon ga mari lainana National Student Union of India NSUI na sinduna ahanba state level mini marathon ngasi NSUI gi Manipur State President P Bankim Chandrana Manipur University gi gatagi lamthakre Run for Peace and Progress haiba wakalonda chenkibal lamjen adu kanglagi nongchuk thangba gatagi lamthungpham oiki lamjen adu da mahiroi nupi macha amadi nupa macha humfurom na sarugyaki lamjen adu lamtharaduna P Bankim Chandrana sana khonabagi khothangda lamdam asida amata oiba lipunama sagatuna tangdu laitaba khunai ama puraknabagidama ngasigi lamjen asi pangthokpani ngasi lamdam asida lairiba thogdok wathok kaya asigi waroisin ama puraknanaba sana khonabana Maru oiba machak ama oirakli masida natana lamdam asida khundaminariba kangnup sing amata oina punsinabagi machak amata laite haiki ngasigi society da citizenship amendment bill na chingba akoi ngarang na handa hujik thokalaiba issue akoi gi BJP sarkar na akoi gi nampu da impose tawna na ba akoi gi Amit Shah na lauthokiba asigum na chingba sigi matang da akoi instability myam ama state sida turmoil lakadabagi asigumba mayam ama ngaidana leirabane pipeline da aduna haiba posak sing asidagi akoi kari karamba moong da tawgadage haibdo NSUI na so in every angle every step every sphere da akoi hotnanaba akoi su sem sadana leijari haibdo ngasigi mini marathon asigi khudong chaba lawraga so akoi wafam si thamjabane Chahi asigi ima panthoibi irat thauramgi saruk ama oina ipa thogok voluntary organization asinduna nimfuga nithoi raksuba all Manipur mukna takhatnabi 2019 ngasi ipa thogok ki lamfel laiba arts and
culture complex ta pangthokre thorom adu ko mari lainana committee gi co convener khoibam kumarjit maiteina haukiba chahi kayada ima panthoibi ira thongniga mari lainana thangta thangi laitengna chingba thorom kaya ulami adubu mukna hairiba masana asi mangkhigedabadagi kandabadi yade haiba wakalonda yumfam oiraga mukna takhanabi asi haukiba chahi kayadagi pangthoktuna lakpani haiki ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯝꯕ ꯏꯟꯗꯤꯖꯤꯅꯁ ꯑꯥꯔꯠ ꯐꯣꯝ ꯀꯜꯆꯔ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯗꯤꯁꯟ ꯃꯌꯥꯝ ꯑꯗꯨ ꯌꯣꯛꯈꯠꯄ ꯑꯃꯁꯨꯡ ꯃꯗꯨ ꯔꯤꯚꯥꯏꯚ ꯇꯧꯕꯗꯨꯅꯤ ꯄꯥꯊꯣꯛꯄꯒꯤ ꯄꯥꯟꯗꯝꯁꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏꯔꯥꯠ ꯊꯧꯅꯤ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯖꯩ ꯃꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯨꯛꯅꯥ ꯇꯥꯈꯠꯅꯕꯤꯒꯤ ꯐꯪꯁꯟꯁꯦ ꯄꯥꯡꯊꯣꯛꯆꯩ ꯃꯥꯡꯖꯧꯅꯅ ꯃꯃꯥꯡ ꯑꯍꯥꯟꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯊꯥꯡ ꯇꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯂꯩꯇꯦꯡ ꯍꯥꯏꯕꯅꯆꯤꯡꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯅ ꯃꯨꯛꯅꯥꯁꯤ ꯑꯣꯏꯅ ꯂꯦꯞꯇꯅ ꯃꯁꯤꯒꯤ ꯑꯥꯔꯠ ꯐꯣꯝꯁꯤ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯤꯙꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤ ꯀꯟꯈꯠꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯟꯕꯅꯤ ngasi nungthil phongnakhiba pause singda kari kari maruiba pau yauribage habadu mayam punamuk miyeng taminasi Kanglipakki Maira, Humbudra Raksuba Territorial Army de Thorom Pangthokre. Atai forcing na lawriba thodangdagi khakta de. Si Minister. Lengak na bibishana gi case CBI de sinaba kire. Mihat pani chingnaba sing kangkhatuna thamna bahonari. Jai Kishan. Ahanba state level mini marathon lamthakre. World Mental Health Day gi Thorom Pangthokre. Kangla Pau. Territorial Army da lamdam sigi na harol singna soktaba leitena sakhot lambi da mateng pangli. Biren. India lengak na cap soidana pass tawrak lagani. Pass tawkraga khongjan sangshin bagi mahutta tawdringai da sangshin hause. Jai Kishan. Pauk Jail. Territorial Army na state asige security da mateng pangli. Chief Minister. Bebishana misi da fakiba sing jail da laibagi mahutta hospital da lairi. KH Jai Kishan. Nupa nupi lamsat kam na chatanaba aina ma semgadabani. Aerovita. Pandam. Manipur ga thadok na ba yararoi da ba security force di Territorial Army ni. Chief Minister. Mitop changlakpa leiba thingsi haina panglauda lauraga thabak paikhatrabadi karisu kanade. Jai Kishan. Rims ki thodok amadi kaina katpagi thodok laibak thibani. Miyamna mob justice tobiganu. WAC. Center lenga ki employee amasung pensioner singi DA cha damanga piragani lauthokre. Lois lakpada maruiba pau amuka na pizari. Humdra Suba Territorial Army Day Palan Thoram Pangthokre Territorial Army na lamdam asida achoba thongdang lawri haina Chief Minister N Birena haikre. Mahiroi Bebisna mihat January ba miyoi sing laingak na haktheng nana amasung nakoi nana kangkhatuna thamnana ba hotnari haina MLA KS Joy Kishan na laingak ta maral secret. Amadi lainga ki sinmi singna mathau ningthina taunanaba amadi senja thumja thinanaba thorang kaya lokhat e haina Chief Secretary Suresh Babu na Tom TV ga akhanana unaba amada high grade. Ngasi damakta dei Manipuri pau matang sida loijare mi eng tabiriba punamakpo ARUNBALA amukka hana khurumjari.